Kurumjari Image TV Meeting Tabir Basingbu Mene no Maitem Nataram Oxari Masinum Kilpau Pizari Manipur University ki Department of Forestry and Environmental Science School of Human and Environmental Science Sinduna Emerging Trends and Environmental Research Highway Hiramda Numinini Subna Sathagadava National Conference Nasi University Asigi BC Court Hall of Hodokre Ahanba Numiki Waina Technical Session Mari Pangtoki Ahanba Session da Professor Soibam Ibotombi Anisuba Technical Session da Professor R.K. Mazumdar Ahum Suba Technical Session da Professor K.S.S. Lal Bihari Singh Aduga Mari Suba Session da Dr. Robert Thangzamna Matang Sidna Chairman Oiraga Resource Person Kayana Wangang Ki Taurangi Matang da Wangang Laduna Organizing Committee Convener Associate Professor Dr. Konthauzam Khel Sandra Nahai Conference Asida Punna Participate Sam Kunna Saruk Yagani Manipur gi mapal dagi miyoi tara taruk na online gi kuthang da aduga lamdam asidagi miyoi humphuma nipan na offline gi kuthang da wangang gani environmental lakliba ahong bakaya asigi matang da khana nabagi damak high riba national conference assistant bani tongan ba intellectual kaya na phongdo ngadaw riba wafam singdagi environmental lakliba ahong ba asigi problem thidok laga madugi outcome adu recommend tawwa matang da environment kan bada Kana Gani Haiki Thauramaduda School of Human and Environmental Science MUG Dean Professor S. Jibon Kumar Singh Department of Forestry and Environmental Science ki Head in Charge Dr. Bibek Vaishnav West Bengal State University Kolkata ki former BC Professor Jyotish Prakash Basu yauna tongan ba miyoi kayana Presidium member oina saruk yaki Tatuk yawi moina online gi through the presenter kani ado atai akoi pulapna akoi 68 presenters na akoi all offline through the pigani masida da akoi na khana gador bisidi akoi environment da laiba akoi changes mayam ko masi kari akoi environment mangtari ba kanosing ji akoi khana na ba masi stakeholders haidare akoi research scholars adegi scientists adegi different universities and institute laiba mayam sina akoi punjalaga akoi masida akoi conference da deliberate tawraga Kogi Kanoma Magi problems to Doga, a conference da Kanagani, Kana Matunda Masiki outcome higher. Outcome of 2 days still or a kind of outcome recommendation Masama Tolkani, Masisina Kogi, environments, Kamina, Yokotnava, Nata Kamina Kanava Havasi, Akoi Masidashi documents in Akoi Kanabaka, the Porkani Hana, I Motamzage, Adu Masi. May Humdagi Horakiba Kangluki Irang Asida, Lake Hidraba, Maitay Amadi Kuki Furuki Asiba Haksang Sing Matang Queen Rims, Zenim Samadi, Sursanpur District Hospital, the Layerkiba, Adungarang, Ahingdagi Horaga, Huntopa Hokre, Zenimski Moktagi Asiba Haksang Kuntaret, Rimski Moktagi Asiba Haksang Kunipan, Ngarang Ahing Nong Yai Matung Pung Amadagi, Ahum Pawda Security Force and Lotopa Hoki, Asiba Haksang Sing Asimantri Pukri the Leba, IGAR South Key Campus Ka. Thamlaba matung masi ayuktagi helicopter season aduna Sursanpur amadi Kangpokpi district ta honba hudokibani Sursanpur district hospital da lairamba maitegi asiba haksang mari adusu helicopter season aduna Imphal da puraklaba matung Rims ki mokta ama Jenims mokta ama aduga Bishnupur district hospital da ani puraba matung imungi miyoi singda sinnagadawri bani panba yabadi tongan ba maikaidagi maitegi Mark Miyoi Singi Asengba Langla Langzil Kangdriba Fauba Amadi Sursanpur the Ladiba Maitegi Asiba Haksang Sing Sinadriba Fauba Kuki Asiba Haksang Sing Asi Sinaba Yaroi Haina Tingduna Lakpani Adumakpu Supreme Court na Tokiba Order Amagi Matung Inna Asiba Haksang Sing Asi Akanba Security ki Section Thoranga Loinana Helicopter the Sursanpur Amadi Kangpokpi the Pukibani Sursanpur dagi Imphal da Pukraba Maitegi Asiba Miyoi Maria Dudi Oksu dagi Ibotso Haino Boktagi Othello Kumbi dagi Sunil Kumar Amadi Kuga Tampak dagi Ibemhal ni Hairi Bharatiya Dalit Sahitya Academy New Delhi na Laibak Asigi Sota Horaba Miyang Yaifa Thoranga Mari Lainaba Thabak Singda Kuthariba Aiba Singh Amadi Samal Sevak Singda Sai Kudingi Piba Award Singi Manungda Dr. Ambedkar National Fellowship Award ki Mana Manipur ki United Songthas ki President Songtham Tomba Singh amasung Vice President Songtham Gopal Krishna Singh Yaurokle Makoy ani award
Pirakpada United Songthas ki Maikaidagi Nungaiba Fongdorakli award asi Songtham Tombana Aiba Ama Oina Aduga Songtham Gopal Krishnana Samas Sevakari Oina Fangbani award asi Handak Sahigi Oina New Delhi the Leiba Dr. Ambedkar gi Mandopta Haukiba Tang Tara Amadi Tarama Thoida Pangthok Kiba Kuntrama Panlak Suba Dalit Aiba Singi Conference ka Mari Lainana Bharatiya Dalit Sahitya Academy gi President na Yanthokhi Panba Yabadi Bharatiya Dalit Sahitya Academy New Delhi na Leibak asigi Sothauraba Miyamgi Yaifa Thauranga Mari Lainaba Thabak Singda Khut Thariba Aiba Singda Sahi Khudingi category Mari Haibadi Bhagawan Buddha National Fellowship Award Birangna Savitri Bhai Phule National Fellowship Award Mahatma Jyotiba Phule National Fellowship Award amadi Dr. Ambedkar National Fellowship Award haina Makhal Mari Thokna Pirakpani Award Mari asigi manungda Songtham Tomba amadi Songtham Gopal Krishna bu Dr. Ambedkar National Fellowship Award sing Pinaba Khangatpada Yawraktuna Award asi Khusinarakhibani Department of Human Rights as Kula Women's College Nambol 7 Sisters Holidays Imphal Club Site Tours and Travels Port Blair ga Kusamnana Mount Manipur Andaman Nicobar Island Numit Marini Satarakpa Hybrid National Conference cum workshop on unsung war heroes reported by Kalapani Ngarang Loisinkre Thauramduda Manipur University gi Vice Chancellor Professor N Lokendra Manipur University gi former Dean Singh Professor S Mangi amadi Professor Jyotiraj Pathak Andaman Nicobar Island gi Principal Chief Conservator of Forest S Ashok Kumar IAF's SK Women's College Nambol gi Principal Dr. W Robindron Athoyo Mithunglen Singh oina saruk yakhi Thauramduda saruk yakhiba Manipur gi scholars singna Mount Manipur gi mafam asida makhoina lairambagi khudam changdam amata phangdabasida yamna nungai kide mari lainaba authority na athubada miyeng sangsin biduna Mount Manipur da makhoi gi oiba library ama thamduna photo single loinana historical narration thambiradi arakpa visitor singna yam nungai jagani haina phongdok nakhi conference tharingai manungda Andaman Nicobar Island gi principal chief conservator of forest TS Ashok Kumar IFS su mafam maduda laktuna Manipur gi maming leiraba unsung heroes singbu ningsingduna discussion tawbasida thagatpa phongdokhi Thauramduda saruk yakhiba organizing committee convener Dr. Laitoncham Mohindro na phongdokhibada Mafam asida thizinba lakpasida hena nungairibadi 2021 dagi Mount Manipur maming thon khibadagi Andaman da leiriba miyoi ayamba Manipur gi ningthau macha sing mafam sida loi tha khibagi wari khangnare cellular jail Kalapani Manipur ga thoina mari di leinade adubu mafam sida leiriba tour guide singna Manipur gi wari ayamba khangle makhata na sum thizilubada cellular jail sadringaida Port Blair dagi khara satlaga Viper Island da Viper jail sa khibagi 1864 dagi 67 wari thengnarakhi Manipur gi ningthau macha sing 1858 da Andaman da loi thaki haibani na jail asida leiramgadra singnaba lei adu hojiki jail asi loina sidokre British ki record ta Viper jail maram da thirabadi kharamakai phangara thajai adu Anglo Manipur War 1891 gi matungda Manipur gi loi tha khiba ningthau macha sing amadi loina khiba singduga masigi wari sigadi tongali makoina Mount Manipur da house arrest oina laktringai da Port Blair gi mafam khara da soidana leiramgadra singnari haikhi National Council for Teachers Education NCTE gi Eastern Regional Committee gi executive member oina Khalakhravi MU gi Dean of Education Oiribi Professor Premlata Maisnambu Okpagi Thauram Pangtokre Association of Manipur Teacher Education Institutes Amtaina Sinduna Sajiwada Leiba Ideal Teachers Training Institute ta Pangtokhiba Thauram aduda Institute asigi chairman Khagokpam Ronel President Amtaigi President Loinana IRE Wangjingi Principal Oiriba Dr. Rajiv Kumar Narengbam Amadi Treasurer Mayengvam Samantajit Singna Guest of Honor Singwaina Saruk Yakhi Teacher Education gi lamda hena afaba mating leiba thabak thauram sing tawbirakani haibagi achetpa thajaba thamli haina wangangloi singna phongdok nakhi
ngasi hauraga lakadawriba sahi 2024 gi January 22 fawba relay oina desamna pangthokadaba blood donation ngasi Caesar Hospital gi blood bank ta hodokre mioi tara romna blood donation tauki relay blood donation hodokpaga mari leinana desam gi health and environment ki secretary oinam surjakant na hai desam gi lakadawriba kunithoi suba mapokmonga mari leinana Mahairoi Kunai amadi leibak miyam gi dama kathoklaba e haiba banner gi makhada mari furak suba oina blood donation tawbani hauziki oiriba phivam asida miyam da mathau taba e sing phangananabagi pandamda blood donation asi tawbani aikoina e piraga haksang da karisu sokningai oide maram asina miyam da mathau taba phanga e phangananaba honabada aikoina akiba leitana e dan tawsi Miyoiba Kunai da Tenariba Awana Kaya Asi Matunda E Watbagi Awaba Asi Ama Oibana Miyamna Lepa Laitana Idan Tobagi Matautare Haiki Thasigi Marida Tenopal District Ki Laithau Village Ta Kuki Militant Singna Mihap China Happy Kraba Torbung Bazar Mamang Lekai Dagi Rocky Tingom Amadi Salan Konzil Part 2 Dagi Ningthauzam Tombagi imung manunggi mioi singda Bisnupur akoiba apunba lup balgi thomi singna satuna ngasi imung anida lupa lising kun gi mateng pangkhre Rocky Thingom Torbung Bazar mamang lekai dagini mahaki imung manunggi mioi sing hoji kumbi lairak asoba laisang lekai lampak community hall relief camp da sangjafam lauduna leiri mateng pangbaga mari leinana balgi president L Devachan na phongdokhibada Maitai Kunai Kandaba Yade Haiba Wakalonda Maribaki Damak Tawai Katkraba Atova Roki Amadi Tombagi Imungi Awabada Balna Saruk Yazari Atova Ani Sigi Imungi Awabada Saruk Yaba Oinangam Jabaselgi Mateng Pangzabani Makoi Bumba Atova Kayama Sut Thorakpa Oisanu Haiki Kumbi Lairak Asoba Relief Camp Secretary Kangembang Bipin Nasu Balna Mateng Panglapagi Damak Tagat Pafungdoki Matang asida ngasinung tilgi pau pizza baloi jare image tv milyang tabi ribasing bu amuka na khurumjare